Imphal Jiribam Lambi National Highway number 37 gi sarukama oiriba kaimai manakta LPG amadi oil tanker singda nongmai kapsin bagi thawong yaning da bafongdok tuna ngasi wakat mi famkhre highway lambi da mathau tawriba driver singda matik chaba security pidriba fawba steering pai da bagi khongjang ngasi dagi changsille haina lauthokre Imphal West ki Malom oil depot gate mamang da state asida mathau tawriba LPG amadi oil tanker driver singna saruk yaduna wakat mi famadu chathakibani wakat mi fam Singna kaimai gi thawong adubo akan mamong da condemn tawkhe thodok aduda condemn tawbagi mathakta highway da chatliba gari singda cheda nattaba ROP ningthina piba kaimai gi thodokta asok apan amadi amang ata nangkhiba singda ningthina compensate tawba kuki militant singa su handoktuna sut at site chatna hallu National Highway 37 da security laktriba fawba ROP ningthina thambiyo haiba demand kaya tawrakle demand singa silaingakna thabakta onthoktriba fawba LPG amadi oil tanker driver singna steering pai dabagi khongjang changsin khigani haina driver singi mai kaidagi thamlakle Lebak sida thoiba irang sina issue oiraga mayam gi damak seba tawraga chatlaga leiriba driver sinaw mayam sibo michang mikhai naidana haitare akhone tawriba thabak asi michang mikhai naidana mayam gi koki bu oiro amagi bu oiro Manipur state sida leiriba khudimaki seba tawraga leijabane ba sida akhoi driver bu nutrient ubidaba se masi akhoi yam penjade adwa karigumba central government amsung state government gi side gi koki militant singa su tawnaraga leiriba moina mayam gi damak seba tawriba driver akhoi bu sumaina akhi akang aso apan yawhan base matungda yawhan bigano karigumba masi ayaba ma pubiraktri bukti akhoi steering down tawgani steering down ngasi maktigi hujing maktigi adum akhoi haujarani aduga oil pump asi masagi adum hangbiu kasu kaiblaite akhoi malom depot oil depot akhoi thingba lejade driver tagi oiba akhoina steering down tawjabani